ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ ꯑꯅꯤ ꯃꯈꯥꯏ ꯐꯥꯖꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯅꯤꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨ ꯂꯧꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯗ꯭ꯔꯤꯕꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅꯁꯨ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯗꯅ ꯄꯪꯂꯩꯗ ꯂꯩꯁꯤꯟꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯍꯧꯖꯤꯛ ꯂꯩꯁꯤꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯂꯥꯛꯂꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯃꯈꯣꯜ ꯇꯥꯗ꯭ꯔꯦ, ꯌꯨꯝꯀꯩ ꯃꯩ ꯊꯥꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯪ ꯇꯞꯄ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯂꯧꯕꯗꯤ ꯌꯥꯝꯅ ꯂꯥꯟꯒꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕꯒꯤ ꯃꯇꯥꯡꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯆꯦꯁꯣꯔꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃꯗꯤ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯆꯦꯁꯣꯔꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥ ꯀꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯀꯌꯥ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯒꯤ ꯀꯥꯟꯅꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯏꯐꯪ ꯐꯪꯗꯅ ꯂꯩꯔꯤ꯫ ꯃꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯃꯇꯝ ꯁꯥꯡꯅ ꯆꯠꯅꯕ ꯁꯤꯜꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯃꯁꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯐꯥꯎꯔꯤ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯑꯣꯏꯕ ꯆꯦꯁꯣꯔꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃꯗꯤ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯣꯏꯕ ꯆꯦꯁꯣꯔ ꯀꯌꯥꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥ ꯎꯅꯗꯨꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯀꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯗꯨꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯐꯣꯡꯗꯣꯛꯂꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕ ꯐꯥꯎꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯅꯕ ꯊꯕꯛ ꯂꯧꯈꯠꯇꯅ ꯂꯩꯔꯤꯕꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯆꯦꯁꯣꯔꯁꯤꯡ ꯑꯃꯗꯤ ꯃꯔꯩꯕꯥꯛ ꯅꯤꯡꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯀꯌꯥꯅꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯗꯨꯅ ꯄꯪꯍꯤꯡ ꯍꯤꯡꯕꯒꯤ ꯄꯨꯟꯁꯤ ꯑꯃꯗ ꯂꯩꯔꯤꯕꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎ ꯑꯃ ꯐꯥꯎꯕ ꯂꯥꯎꯗꯅ ꯑꯃꯗꯤ ꯆꯪꯁꯤꯟꯐꯝ ꯊꯣꯛꯄ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯆꯨꯝꯕ ꯏꯍꯧ ꯈꯣꯡꯖꯪꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯪꯁꯤꯟꯗꯅ ꯂꯩꯔꯤꯕꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯁꯤ ꯄꯪꯆꯥ ꯆꯥꯔꯒ ꯄꯪꯍꯤꯡ ꯍꯤꯡꯕꯒꯤ ꯐꯤꯚꯝꯗ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯔꯝꯕ ꯐꯤꯚꯝꯗ ꯂꯩꯔꯤ, ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯀꯔꯝꯕ ꯐꯤꯚꯝꯗ ꯍꯤꯡꯂꯤ, ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯑꯣꯏꯍꯧꯒꯗꯧꯔꯤꯕ ꯄꯨꯟꯁꯤꯅ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯍꯥꯏꯕꯗꯨ ꯀꯔꯤꯃꯠꯇ ꯈꯟꯊꯗꯅ ꯅꯤꯡꯉꯥꯏꯗꯅ ꯂꯩꯊꯣꯛꯄ ꯇꯧꯔꯤꯕꯁꯤꯗꯤ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ꯫ ꯆꯍꯤ ꯑꯅꯤ ꯃꯈꯥꯏ ꯐꯥꯖꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯕꯐꯔ ꯖꯣꯟ ꯑꯃꯗꯤ ꯔꯦꯗ ꯖꯣꯟꯅ ꯀꯣꯏꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯃꯁꯥꯒꯤ ꯃꯔꯝꯗꯝ ꯐꯥꯎꯕꯗ ꯃꯅꯤꯡ ꯇꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯕꯨ ꯃꯅꯤꯡ ꯇꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯐꯪꯍꯜꯂꯨ ꯍꯥꯏꯕꯒꯤ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯈꯣꯡꯖꯪ ꯁꯥꯒꯠꯄ ꯉꯝꯗꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯍꯧꯖꯤꯛ ꯆꯣꯡꯊꯣꯔꯛꯂꯤ꯫ ꯑꯋꯥꯕ ꯅꯪꯂꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯗꯨ ꯁꯥꯒꯠꯀꯗꯕꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅꯁꯨ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡꯁꯤꯡ ꯂꯧꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯌꯥꯝꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯊꯧꯅꯥ ꯑꯗꯨ ꯄꯥꯡꯒꯜ ꯁꯥꯒꯠꯇꯨꯅ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯆꯨꯝꯊꯣꯛꯇꯨꯅ ꯂꯧꯐꯝ ꯊꯣꯛꯄ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕꯒꯤ ꯊꯧꯗꯥꯡꯁꯤꯡ ꯂꯧꯕ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯥꯎꯊꯣꯛꯂꯒ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯑꯗꯨꯃꯛ ꯂꯩꯕ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯗꯨꯅ ꯁꯧꯒ꯭ꯔꯤ ꯌꯨꯡꯕꯒꯨꯝ ꯌꯨꯡꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯅꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯉꯝꯗꯕ ꯑꯀꯥꯝꯄꯦꯠꯀꯤ ꯄꯨꯟꯁꯤ ꯑꯃꯗ ꯅꯤꯡꯉꯥꯏꯗꯅ ꯂꯩꯊꯣꯛꯄꯒꯨꯝ ꯇꯧꯔꯤꯕꯁꯤ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯗꯨꯅ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯁꯥꯟꯅꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗꯅ ꯂꯩꯕꯒꯤ ꯃꯔꯝ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯐꯝ ꯊꯣꯛꯄꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯂꯣꯏꯅꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯈꯝ ꯊꯦꯡꯅ ꯑꯋꯥꯔꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨ ꯂꯧꯗꯨꯅ ꯂꯩꯔꯤꯕꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯇꯝꯕꯤꯐꯝ ꯊꯣꯛꯄ ꯄꯔꯥ ꯑꯗꯨ ꯇꯝꯕꯤꯗꯨꯅ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤ ꯀꯟꯅꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯥꯟꯅꯒꯨꯝ ꯍꯟꯖꯤꯟꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯂꯩꯔꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯑꯦꯝ.ꯄꯤ. ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯃꯍꯥꯛꯀꯤ ꯑꯦꯛꯁꯇ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯃꯒ ꯂꯣꯏꯅꯅ ꯊꯥꯗꯣꯔꯛꯈꯤꯕ ꯋꯥꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯛꯂꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯂꯨꯆꯤꯡꯕ ꯈꯔꯅ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯀꯌꯥꯕꯨꯁꯨ ꯑꯦꯝ.ꯄꯤ. ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯌꯥꯝꯅ ꯀꯟꯅ ꯔꯤꯌꯦꯛ ꯇꯧꯔꯒ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯗ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ IDPꯁꯤꯡꯅ ꯍꯧꯖꯤꯛ ꯋꯥꯅ ꯈꯥꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯕꯨ ꯅꯥꯊꯩꯔꯒ ꯃꯤꯌꯥꯝ ꯎꯠꯆꯥꯏꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯁꯣꯏꯗꯅ ꯐꯣꯡꯗꯣꯔꯛꯄ ꯌꯥꯏ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯆꯠꯈꯤꯕ ꯔꯦꯂꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯦꯡꯒ꯭ꯂꯣ ꯀꯨꯀꯤ ꯋꯥꯔ ꯒꯦꯠ ꯃꯩ ꯊꯥꯈꯤ ꯍꯥꯏꯕ ꯋꯥꯍꯧꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯆꯃꯝꯅꯕ ꯀꯌꯥ ꯂꯩꯔꯤ꯫ ꯒꯦꯠ ꯑꯗꯨ ꯀꯅꯥꯅ ꯀꯝꯗꯧꯅ ꯃꯩ ꯊꯥꯈꯤꯕꯅꯣ, ꯏꯔꯥꯡ ꯑꯁꯤ ꯊꯑꯣꯏꯅ ꯊꯣꯛꯍꯟꯅꯕ ꯑꯦꯖꯦꯟ ꯈꯔꯒ ꯂꯧꯇꯨꯅꯔꯒ ꯃꯩ ꯊꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯤꯒꯤ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯤ꯫ ꯊꯧꯑꯣꯡ ꯑꯗꯨ ꯗꯤꯚꯥꯏꯗ ꯑꯦꯟꯗ ꯔꯨꯜ ꯄꯣꯂꯤꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯆꯠꯊꯈꯤꯕ꯭ꯔꯥ,
ꯇꯣꯔꯕꯨꯡꯗ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯈꯤꯕ ꯑꯗꯨꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯌꯥ ꯐꯣꯡꯅ ꯎꯏ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛꯁꯨ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯗ꯭ꯔꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯍꯦꯛ ꯊꯣꯛꯈꯤꯕ ꯅꯣꯡꯉꯥꯟꯕꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯀꯌꯥ ꯊꯥꯖꯤꯜꯂꯛꯇꯨꯅ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯔꯥꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗ ꯂꯩꯔꯤꯕ ꯑꯁꯤꯅꯤ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯅꯕ ꯑꯍꯦꯟꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯀꯌꯥ ꯊꯥꯔꯛꯇꯨꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯈꯤꯕ ꯑꯗꯨꯒ ꯃꯥꯡꯖꯧꯅꯅ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯃꯈꯣꯏꯗ ꯂꯩꯈꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯇꯣꯔꯕꯨꯡꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯅ ꯐꯣꯡꯅ ꯆꯠꯊꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯏꯔꯥꯡ ꯑꯁꯤ ꯈꯪꯆꯥꯎ ꯆꯥꯎꯊꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝ ꯀꯩ ꯀꯌꯥ ꯃꯩ ꯊꯥꯈꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯋꯥ ꯆꯩꯊꯦꯡ ꯀꯌꯥ ꯅꯪꯂꯤꯕ ꯑꯁꯤꯒꯤ ꯇꯦꯛꯆꯥꯛ ꯈꯨꯗꯤꯡꯃꯛ ꯂꯩꯉꯥꯛꯅ ꯄꯨꯔꯣꯏ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤ ꯂꯣꯏꯅꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯏꯔꯥꯡ ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯄ ꯂꯥꯛꯁꯤꯟꯕ ꯉꯝꯂꯦ ꯍꯥꯏꯅ ꯄꯥꯔꯂꯤꯌꯥꯃꯦꯟ ꯑꯃꯗꯤ ꯁ꯭ꯋꯥꯏꯗ ꯃꯤꯌꯥꯝꯗ ꯎꯠ ꯆꯥꯏꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯌꯥꯝꯅ ꯂꯥꯜꯂꯦ ꯑꯁꯤꯒꯨꯝꯕ ꯃꯤꯌꯥꯝꯒꯤ ꯃꯤꯀꯨꯞꯅꯍꯨꯝ ꯁꯤꯡꯅ ꯂꯩꯁꯤ ꯍꯥꯏꯅ MP ꯑꯉꯣꯝꯆꯥ ꯕꯤꯃꯨꯜ ꯑꯀꯣꯏ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯋꯥꯔꯣꯜ ꯑꯃꯁꯨ ꯐꯣꯡꯗꯣꯛꯏ ꯄꯥꯎ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯣꯏꯅ ꯃꯄꯥꯟ ꯂꯝꯒꯤ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯒꯦ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯍꯟꯗꯛꯇ ꯏꯖ꯭ꯔꯦꯜ ꯑꯃꯗꯤ ꯍꯃꯥꯁ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯃꯔꯛꯇ ꯂꯥꯟ ꯊꯣꯛꯅꯔꯝꯕ ꯑꯗꯨ ꯁꯤꯖꯐꯤꯌꯔ ꯂꯧꯊꯣꯛꯇꯨꯅ ꯍꯣꯁꯇꯦꯖ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯅꯕꯒꯤ ꯋꯥꯐꯝ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯏꯖ꯭ꯔꯦꯜꯅ ꯋꯦꯁ ꯕꯦꯡ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯈꯣꯏꯅ ꯑꯣꯀꯨꯄꯥꯏ ꯇꯧꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯄꯦꯂꯦꯁꯇꯥꯏꯟꯒꯤ ꯃꯐꯝ ꯑꯗꯨ ꯂꯧꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯕꯗꯤ USAꯒꯤ ꯍꯥꯟꯅ ꯏꯖ꯭ꯔꯦꯜꯗ ꯄꯤꯔꯝꯕ ꯃꯇꯦꯡꯁꯤꯡ ꯑꯗꯨ ꯐꯪꯂꯛꯇꯕ ꯌꯥꯏ ꯍꯥꯏꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯖ꯭ꯔꯦꯜꯗ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯃꯃꯤꯡ ꯂꯩꯔꯕ ꯃꯦꯒꯥꯖꯤꯟ ꯑꯃ ꯑꯣꯏꯔꯤꯕ ꯇꯥꯏꯝꯒ ꯑꯈꯟꯅꯅ ꯎꯅꯕꯒꯤ ꯊꯧꯔꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯏꯖ꯭ꯔꯦꯜꯅ ꯋꯦꯁ ꯕꯦꯡꯕꯨ ꯂꯧꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯕꯗꯤ ꯑꯐꯕ ꯐꯜ ꯐꯪꯂꯣꯏ ꯃꯍꯥꯛꯅ ꯑꯔꯕ ꯂꯩꯕꯥꯛꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯏꯖ꯭ꯔꯦꯜꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯩꯔꯣꯏ ꯍꯥꯏꯅ ꯊꯥꯖꯕ ꯀꯌꯥ ꯄꯤꯔꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯔꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯐꯪꯗꯨꯅ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯉꯝꯈꯤꯕ ꯑꯗꯨ ꯏꯖ꯭ꯔꯦꯜꯅ ꯑꯃꯨꯛ ꯍꯟꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯌꯥꯔꯣꯏ ꯊꯥ ꯑꯁꯤ ꯍꯧꯈꯤꯕ ꯇꯥꯡ 35ꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯏꯖ꯭ꯔꯦꯜꯅ ꯑꯁꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯆꯠꯊꯔꯛꯂꯕꯗꯤ USAꯅ ꯃꯈꯣꯏꯗ ꯄꯤꯔꯤꯕ ꯃꯇꯦꯡ ꯄꯨꯝꯅꯃꯛ ꯃꯥꯡꯖꯒꯅꯤ ꯍꯥꯏꯈꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯔꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯁꯨ ꯑꯕ꯭ꯔꯝ ꯑꯦꯀꯣꯔꯗꯇ ꯌꯥꯎꯔꯕ ꯌꯥꯔꯤ ꯍꯥꯏꯅ ꯊꯥꯖꯕ ꯊꯝꯂꯤ ꯃꯁꯤꯅ ꯆꯍꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯏꯖ꯭ꯔꯦꯜ ꯑꯃꯗꯤ ꯑꯔꯕ ꯂꯩꯕꯥꯛꯁꯤꯡ ꯍꯥꯟꯅ ꯂꯩꯅꯔꯝꯃꯤꯕ ꯃꯔꯤ ꯑꯗꯨ ꯅꯣꯔꯃꯦꯜꯗ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯈꯜꯂꯤ ꯒꯖꯥꯒꯤ ꯁꯤꯖꯐꯤꯌꯔ ꯑꯁꯤ ꯃꯄꯨꯡ ꯐꯥꯕ ꯑꯃꯗꯤ ꯋꯥꯍꯟꯊꯣꯛ ꯂꯩꯒꯗꯕ ꯃꯑꯣꯡꯗ ꯃꯈꯥ ꯇꯥꯅ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯂꯥꯎꯊꯣꯛꯈꯤꯕ ꯄꯣꯏꯟꯠ 10ꯒꯤ ꯃꯅꯨꯡꯗ ꯊꯕꯛꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ ꯌꯦꯡꯁꯤꯜꯍꯜꯂꯒꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯇꯥꯂꯤꯕꯥꯟꯁꯤꯡ ꯃꯥꯏꯀꯩꯗꯒꯤ ꯍꯟꯗꯛꯇ ꯄꯍꯜꯒꯥꯝ ꯇꯦꯔꯔ ꯑꯦꯇꯦꯛꯀꯤ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯅ ꯄꯥꯀꯤꯁꯇꯥꯟꯒ ꯂꯩꯅꯕ ꯏꯟꯗꯁ ꯋꯥꯇꯔ ꯇ꯭ꯔꯤꯇꯤ ꯑꯗꯨ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯥꯀꯤꯁꯇꯥꯟꯗ ꯆꯦꯟꯁꯤꯜꯂꯤꯕ ꯃꯔꯨꯑꯣꯏꯕ ꯇꯨꯔꯦꯜ ꯑꯃ ꯑꯣꯏꯔꯤꯕ ꯀꯨꯅꯔ ꯇꯨꯔꯦꯜꯒꯤ ꯃꯊꯛꯇ ꯗꯥꯝ ꯀꯌꯥ ꯁꯥꯖꯤꯟꯗꯨꯅ ꯏꯁꯤꯡꯒꯤ ꯆꯥꯡ ꯍꯟꯊꯍꯟꯒꯗꯧꯔꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯃꯤꯅꯤꯁꯇ꯭ꯔꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯗ ꯇꯥꯂꯤꯕꯥꯟꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯃꯧꯂꯋꯤ ꯍꯤꯕꯥꯇꯨꯜꯂꯥ ꯑꯈꯨꯟꯖꯥꯗꯥꯅ ꯑꯊꯨꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯤꯕ ꯗꯥꯝꯁꯤꯡ ꯑꯗꯨ ꯁꯥꯟꯅꯅꯕ ꯈꯪꯍꯜꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯏꯟꯐꯣꯔꯃꯦꯁꯟ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯣꯍꯥꯏꯖꯤꯔ ꯐꯔꯥꯍꯤꯝꯒꯤ ꯋꯥꯐꯝ ꯑꯗꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄꯣꯁꯇ ꯀꯟꯐꯥꯔꯝ ꯇꯧꯔꯗꯨꯅ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯋꯥꯇꯔ ꯑꯦꯟ ꯏꯅꯔꯖꯤꯗ ꯈꯨꯗꯛꯇꯒꯤ ꯍꯧꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯀꯝꯄꯅꯤꯁꯤꯡꯒ ꯇꯥꯟꯅꯗꯨꯅ ꯗꯥꯝ ꯁꯥꯕ ꯍꯧꯅꯅꯕ ꯈꯪꯍꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯆꯌꯣꯜ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯐꯒꯥꯅꯤꯁꯇꯥꯟ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯇꯦꯟꯕ ꯑꯣꯏꯖꯔꯕꯁꯨ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯍꯦꯟꯅ ꯌꯥꯎꯈꯤꯕ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯣꯏꯔꯛꯈꯤꯕ ꯐꯤꯚꯝꯅꯤ ꯑꯗꯨꯕꯨ ꯆꯩꯅꯥꯅ ꯅꯦꯒꯣꯁꯤꯌꯦꯇꯔ ꯑꯣꯏꯔꯒ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯄꯒꯤ ꯊꯕꯛ ꯑꯗꯨꯗꯤ ꯃꯥꯏ ꯄꯥꯛꯈꯤꯕꯅꯤ ꯄꯨꯅꯔ ꯇꯨꯔꯦꯜ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯁꯤꯀꯣꯜ ꯇꯨꯔꯦꯜ ꯍꯥꯏꯅ ꯈꯪꯅꯩ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜ ꯑꯁꯤ ꯒꯤꯜꯒꯤꯠꯁ ꯋꯥꯁꯤꯡꯇꯟ ꯍꯥꯏꯕꯗꯤ ꯕꯣꯔꯗꯔꯗ ꯂꯩꯕ ꯁꯤꯌꯥꯇꯣꯔ ꯒ꯭ꯂꯦꯁꯤꯌꯔꯗꯒꯤ ꯍꯧꯔꯒ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯑꯔꯃꯨꯒꯤ ꯃꯐꯝꯗ ꯆꯪꯁꯤꯜꯂꯛꯄꯅꯤ ꯂꯣꯏꯅꯅ ꯀꯄꯣꯂꯤ ꯇꯨꯔꯦꯜ ꯅꯪꯒꯥꯍꯥꯔ ꯄ꯭ꯔꯣꯚꯤꯟꯁꯇ ꯄꯨꯟꯁꯤꯜꯂꯒ ꯄꯥꯀꯤꯁꯇꯥꯟꯗ ꯑꯃꯨꯛ ꯆꯦꯟꯊꯈꯤꯕ ꯇꯨꯔꯦꯜꯅꯤ ꯇꯨꯔꯦꯜꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤ ꯍꯤꯟꯗꯨ ꯀꯨꯁ ꯃꯥꯎꯟꯇꯦꯟꯗꯒꯤ ꯎꯟ ꯑꯃꯗꯤ ꯒ꯭ꯂꯦꯁꯤꯌꯔꯁꯤꯡ ꯁꯧꯗꯣꯛꯂꯕ ꯃꯇꯨꯡꯗ ꯑꯣꯏꯍꯜꯂꯛꯈꯤꯕꯅꯤ ꯇꯥꯂꯤꯕꯥꯟꯁꯤꯡꯅꯁꯨ ꯏꯟꯗꯤꯌꯥꯅ ꯔꯤꯖꯅꯦꯜꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛꯁꯤꯡꯗ ꯏꯁꯤꯡꯒꯤ ꯁꯣꯔꯁꯁꯤꯡ ꯑꯁꯤꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯒꯤ ꯃꯑꯣꯡꯗ ꯍꯟꯗꯛꯀꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯈꯤꯕꯅꯤ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯃꯔꯛꯇ ꯃꯔꯨꯑꯣꯏꯅ ꯗꯨꯕꯥꯟ ꯂꯥꯏꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯥꯏꯐ ꯑꯗꯨꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯕ ꯃꯇꯥꯡꯗ ꯆꯥꯎꯅ ꯆꯌꯦꯠꯅꯕ ꯂꯥꯛꯂꯤꯕꯅꯤ ꯄꯥꯀꯤꯁꯇꯥꯟꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯗ TTP ꯃꯤꯂꯤꯇꯦꯟꯁꯤꯡ ꯆꯪꯖꯐꯝ ꯄꯤꯕ ꯑꯃꯗꯤ ꯌꯣꯛꯈꯠꯄꯒꯤꯗꯃꯛꯇ ꯃꯔꯥꯜ ꯁꯤꯔꯤ ꯍꯥꯏꯔꯤꯕ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯥꯔꯃꯤ ꯄꯔꯁꯣꯅꯦꯜ ꯀꯌꯥꯗ ꯑꯦꯇꯦꯛ ꯆꯠꯊꯕꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔꯁꯨ ꯏꯟꯗꯤꯌꯥꯗ ꯂꯥꯛꯂꯝꯕ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯊꯕꯛ ꯑꯣꯏꯅꯁꯨ ꯎꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ
पाकिस्तान की तंगदू लेताद्रब प्रोविंस खैबर पकुतवाद पाकिस्तान की सिक्योरिटी फोर्स चथकी अकनब ऑपरेशन पाकिस्तान लेंगांगना अथिंग थंग्रब तेहरीक ई तालिबान पाकिस्तान TTP की टेररिस्ट निपान हाथख्रे मंगा मन साथिन असोप नंगनख्रे है सिक्योरिटी फोर्स अकनब पाव फंगबदगी प्रोविंस लाकिन मरवार डिस्ट्रिक्ट की वाहन शेख अल्लाह की मफम ऑपरेशन चथकीबनी है पाकिस्तान पुलिस है तोान तोान मसक खंगदब मयोसिना साउथ बरीसिस्तान की गमखैद टेस्ट डिस्ट्रिक्ट नौन सगलीब लेंगा की गर्ल प्राइमरी स्कूल अमांगा थोहनख्रे है बोम पोखाई स्कूल अमांगा थोहनखीबग लोइनना मदुगी मतंग कनागुम ग्रुप अमतना मखोइना तौबनी हाइना हौजिक फाउबगी ओयदी सेंदोरक्त्रे सिक्योरिटी ऑफिसर थमलप चिंगनिंगाई ओइबु वरोल अमगी मतुंग इनदी रीजन अदुदा नुपी मसासिंगना माहि तंबा हाइबसी याम अराइब अमदी नत्ते नुपी मसासिंग माहि तंबगी चांग वंखलप अदुबु अयेत अपन पिननबगी दमक्ता मिलिटेंटसिंगना अतमनना चथबनी हाइरि हौखिब डिकेट कयादा प्रोविंस अदुदा लैब स्कूल चामरीगी यांखैगी मथक्ता मंगन तकनबसु लैख्रबनी लोइनना माहिरोसिंगु नमदुना माहि मसिंग तंबा तोहनरबसु कियन खंगनगी हाइना लोकल NGO सिंग डाटा कलेक्शन अमदा हाइरि पाकिस्तान की मफम कयाद मरुओइन स्वाट वैली हौखिब कुमजा 2019 फाउबगी ओइना माहिरोइ नुपी मचासिंग स्कूल तोंगान तोंगान एटेक कया चथकी हाइनसु फोंदोरपग लोइनना कुमजा 2012 इंसर्जेंसी नोबेल प्राइज फंग्रबी इंखलक्लिबा माहिरोइ मलाला यूसुफजाइदा माहि मसिंग तंबा तोकनब एटेक चथकीबनी हाइरि अफगानिस्तान की लमखैग थंगनब पाकिस्तान की प्रोविंसिंगदा टेररिस्ट की थौंगसिंग अदु नोंग नोंग हेंगलखिबग लोइनना TTP सिंगना प्रोविंस असिदा पाक सन्ना हाइरिब खुदुम चनसिनब होतनपगी खैबर पखुनत्वा असि पाकिस्तान की आर्मीना चंथोक चक्सिन यादब मफम अम ओइरखिबन थाजब याब पाउगी लिखुल अमगी मतुंग इना पाकिस्तान अमसुंग अफगानिस्तान ngomkhai लेब ट्राइब सिंगदा नमना खुंदाइब खैबर कुराम नॉर्थ अमदी साउथ वेस्ट पाइजेसिस्तान की अमसुंग बजेरनान की दुरेंग लाइन की ओइब सबसिंगदा पाकिस्तान आर्मीना चथोक चसिन तौबद चाउनु खुदुंगचादब मायुक्नरे हाइनसु पाउगी सोर्स असिन मखा तारे ताबदी यामना थमुई सोको पाव मना आंध्र प्रदेश की कोनूर डिस्ट्रिक्ट अयु अंगनबद थोकिब बस एक्सीडेंट अमदा बस अदु मई चलकपदगी मदुदा तोंगलखिब मियो कुन सिखरे अदुगा मियो 35 हिंगोरे हाय थाउदो अदु अयु की पुंग अहुम मखायम ताब मतमदा कोनूर चितनापुर खुंगंग अमदा थोकिबन प्राइवेट ट्रेवल बस अमदा चावना पैसेंजर निफु तोंगदुन लाखिबदु टू व्हीलर अमगा थिंजिनब मतमदा बस अदु मई चलकपदगी यामना थाजदब मोंगद मदुदा तोंगलकप मियो कुन कनबंग हितबनी हाइरि मफम अदुदगी फंग पाव अमगी मतुंग इनदी अपुनब पैसेंजर सिंगी मनुंगदा कुन लैखिदबग लोइनना मियो 35 अमदी हिंगोरे हाइरि लैखिदब मियो सिंग अदु का हेन मई चाकपदगी मसक ममिंग फाव खंदोकपदा अवाबम ओइनरे थौदो अदु उहोब कंबुन फोंदोरपगी मतुंग इनदी बस अदुगा टू व्हीलर अदुगा थेंजिनब मतमदा बस की ममांग थंग मसक अदु हानना मई चलकपनी अदु इखंग खंगौदन बस पुंबदु मई चाप हौरकपदगी हाइरिबा थौदो लेबक थिबा थौबोकसिंग अदु थोकिबन